Maselgi Nungsinadaba Kanglup Phurupki Khetnaba Haibadu Tonganna Thamlaga Manipur Kannaba MATANGDADI Eikhoi MATANI KHANDUNA PUNSINBA NGAMDRAGADI MANIPUR KANBA NGAMLOI KHUNAI ASI MANING HALLAKKANI PUNNA MANGMINARAKKANI HAINA United Committee Manipur USM gi President DHIREN na PHONGDOKHRE OPHAMASING ASI United People's Front Manipur UPF na mapung oiba thaudang lauduna Maharaj Gambir Singh Memorial Committee MGSMC Chandrapur Manipur Youth Front of Assam Maifa Amadi Apunba Khungang Mapan Kanglup Baskandi Apunba Loop ka Kutsamnaraga Maharaj Gambir Singh Amadi Narasingagi Ningsing Phambak Amadi Manipur Lebi Museum Sangabada Phongdokhibani Sahi Taret Khuntakibagi Ningsing Thoromgi Manung Channa Chatharakpa Thorom Adu Assamgi Kasar District ki Manung Chaliba Chandrapurda Laidiba Manipur Lebi Lampakta Pangthokiba Thorom Aduda Nat ki Oiba Thorom Kayasu Utpaga Loinana UPF ki Thomi Singna Pauzel Puba Khongchet Amasu Zatki Thorom Aduda Toiba Mitunglen Oikiba UCM gi President DHIREN Hai Manipurda Khundaminariba Phurup Singh Choina Tadiba Manipuri Singh Eikhoi Maselgi Barak Nungainadaba Lairambadi Yai Adubu Manipur gi Apunbagi Saktam gi Damak Lepminaba Manipur Kannaba Hotnarakpa Matamda Eikhoi gi Nungainadaba Aduna Tungda Thamlaga Punna Lepminaba Changi Sahi Taret Khuntakpa Matamda Iningthau Gambir Singh Amadi Narasingna Amukhanna Awagi Makutagi Ningtamba Adu Laushinba Ngamki Ngasi Eikhoi gi Khunai na Awaba Taraba Tangkak Asidadi Madugi Thauna Adugumba Puthokpa Mathau Tadribra Haibasi Wahang Oirakle Manipurna Mikha Pondana Leiba Haibasi Eikhoi gi Thauna Pangalna Oithokani Haiki Amaromda Kasar gi Karamnagarda Leiba Awapali Khubamda Yungliba Maharaj Gambir Singh gi Mitamda Miyamna Haikat Laikat Tamduna Ikai Khumnaba Utpegi Thorom Amasu Pangthoki I imunga to imunga ki khenaba mayam le ramya yechina ba nuaina ba mayam le ramya edu lepa ki gamdam si khunai si ka jana da do bodu nakan thambira ka ba lepa ki oibu shudu de ko punna samina si ai se ai miyam de thamjege aduna punna samina ba ai si yaw divegi ai khunai se manglom da tegam de sanchen ba ma aduna manglom da sanchen ba na bata ai yegi la na gi shinna da bodu yechina ba punna mo to bodu nakan da thambira ka ba Lepak itu yang waktu nama laku macam tadi, kunai itu sukun juga waktu laku macam tadi, macam punah itu thadu kanda, apun macam waktu itu mang dasar sini mina bapai, punah mina itu tengah itu dah itu lagi ya, waktu itu tengah itu matang itu, jadi